ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯒꯩ ꯑꯃꯠꯇꯒꯤ ꯃꯧꯅꯤ, ꯃꯆꯤꯜ ꯃꯅꯥꯎꯕꯨꯗꯤ ꯑꯣꯏꯗꯦ, ꯃꯗꯨꯃꯛꯅ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯅꯤꯗꯨ ꯅꯨꯡꯗ ꯁꯤꯛꯏ꯫ ꯇꯣꯏꯅ ꯑꯗꯨꯃꯛ ꯈꯠꯅꯩ, ꯈꯠꯅꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯈꯠꯅꯍꯧꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯦ꯫ ꯍꯤꯔꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯈꯠꯅꯕ ꯍꯥꯏꯕꯁꯤ ꯃꯧ ꯑꯅꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯥꯅꯒ ꯌꯥꯛꯅ ꯁꯥꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯏꯁꯧ ꯍꯧꯔꯛꯏ ꯁꯥꯈꯤꯗꯣ ꯈꯣꯜ ꯆꯥꯎꯅ ꯋꯥ ꯉꯥꯡꯗꯨꯅ꯫ ꯁꯛꯇꯥ ꯃꯥꯅ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯕꯨ ꯌꯣꯟꯕ ꯁꯥꯔꯤ, ꯁꯛꯇꯥ ꯃꯥꯅ ꯀꯌꯥꯝ ꯀꯨꯆꯨ ꯉꯧꯔꯗꯅ ꯑꯩꯕꯨ ꯑꯃꯨꯕꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ, ꯃꯔꯝ ꯆꯠꯇꯤ ꯂꯨꯗ꯭ꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯅꯤꯅꯦ ꯃꯥꯏꯁꯦ꯫ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ, ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯈ꯭ꯔꯦꯗ ꯁꯩꯇ꯫ ꯃꯁꯥꯁꯦ ꯁꯣꯟꯃꯟꯗꯅ ꯐꯨꯗꯕꯁꯨ ꯀꯤꯖꯩꯅꯦ ꯑꯩꯗꯤ꯫ ꯊꯣꯛ ꯍꯦꯛ ꯋꯥꯟꯊꯈ꯭ꯔꯗꯤ ꯑꯩꯅ ꯐꯨꯕꯩꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯕ, ꯃꯇꯥ ꯇꯧꯔꯒ ꯑꯩꯕꯨ ꯁꯦꯜ ꯇꯤꯡꯍꯟꯗꯧꯔꯤꯕ꯫ ꯏꯁ, ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯏꯉꯝ ꯇꯧꯉꯝꯃꯤꯅꯦ꯫ ꯌꯦꯡꯖꯅꯤꯡꯗꯕꯅ ꯁꯩꯇ ꯅꯨꯔꯣꯛ ꯇꯥꯈ꯭ꯔꯒꯦ ꯑꯩ꯫ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯏ, ꯇꯥꯅꯕ ꯍꯥꯏꯗꯅ ꯂꯥꯎ ꯈꯣꯡꯅꯁꯨ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯗꯨ ꯀꯨꯏꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯦꯂꯩꯃꯥꯅꯁꯨ ꯂꯥꯎꯔꯛꯏ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯈꯠꯅꯕ ꯍꯧꯏꯗ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯏꯇꯩꯅꯒ ꯉꯥꯡꯖꯩꯕꯤꯔꯝꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯍꯧꯖꯗꯦ, ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗꯤ ꯅꯥ ꯄꯪꯖꯔꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯥꯖꯍꯧꯗꯦ꯫ ꯅꯔꯝ ꯆꯠꯇꯤ ꯂꯨꯗ꯭ꯔꯕꯅꯤꯅ ꯐꯠꯇꯕ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯆꯤꯛꯂꯝꯒꯅꯤꯅꯦ ꯅꯪꯗꯤ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯤꯌꯦ꯫ ꯏꯆꯦꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯆꯥꯝꯃ ꯍꯦꯟꯅ ꯈꯪꯕꯤꯅꯤ ꯑꯩꯁꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯐꯕꯒꯤ ꯋꯥꯅꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯂꯩꯕꯒꯤ ꯋꯥꯅꯦꯕ꯫ ꯏꯆꯦꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯅ ꯀꯟꯅ ꯏꯪꯊꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯦꯅ ꯍꯦꯛꯇ ꯃꯍꯧꯕ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ ꯃꯦꯂꯩ, ꯑꯩꯅꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯉꯥꯡ ꯀꯨꯁꯤ ꯀꯣꯠꯇꯨꯅ ꯉꯟꯇꯥꯅ ꯈꯠꯅꯕ ꯍꯧꯔꯤꯕ? ꯀꯩꯊꯦꯜ ꯇꯥꯟꯅ ꯆꯠꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯥꯌꯣꯟꯕ ꯌꯥꯕ꯭ꯔꯅꯦ? ꯏꯆꯦ ꯏꯕꯦꯝꯃ, ꯑꯩꯍꯥꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯀꯩꯊꯦꯜ ꯇꯥꯟꯅ ꯆꯠꯇꯨꯅ ꯏꯆꯦꯒꯤ ꯋꯥꯔꯤꯒ ꯁꯥꯕ ꯁꯪꯖꯗꯦ꯫ ꯅꯆꯤꯟꯗꯣ ꯊꯤꯃꯟꯗꯅ ꯅꯆꯤꯟꯗꯣ ꯀꯦꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯃꯤꯉꯝꯃꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯆꯤꯟꯗꯣ ꯃꯈꯨꯝ ꯋꯥꯠꯇꯦꯅꯦ꯫ ꯏꯆꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯩ ꯈꯛꯇꯅ ꯈꯪꯕꯗꯤ ꯅꯠꯇꯦꯗꯅ, ꯑꯩ ꯈꯛꯇꯅ ꯏꯆꯦꯒꯤ ꯋꯥꯔꯤ ꯁꯥꯅꯦꯕ ꯂꯩꯕ꯭ꯔꯣ? ꯏꯁ, ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯐꯠꯇꯦ ꯁꯤꯔꯣ? ꯑꯩꯁꯦ ꯂꯝꯆꯠ ꯁꯦꯡꯗꯦ ꯁꯤꯔꯕ? ꯍꯩꯃꯥ, ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯏꯆꯦꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ, ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯅꯦ ꯏꯆꯦꯗꯤ꯫ ꯃꯦꯂꯩ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯒꯤ ꯂꯝꯆꯠꯄꯨ ꯑꯩꯅ ꯌꯣꯜꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯈꯨꯜꯁꯤꯗꯅꯦ ꯅꯪ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯁꯦ ꯑꯩꯅ ꯀꯟꯕꯤꯔꯒ ꯊꯝꯕꯅꯤ꯫ ꯍꯔꯦ ꯍꯔꯦ, ꯉꯝꯕꯤꯔꯦꯗ꯫ ꯏꯁ, ꯑꯩꯁꯦ ꯏꯆꯦꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯣꯏꯔꯦ, ꯑꯩꯕꯨ ꯏꯆꯦꯅ ꯀꯟꯕꯤꯔꯤꯕ? ꯀꯛꯆꯔꯦꯗ ꯁꯩꯇ꯫ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯃ ꯂꯥꯛꯏ ꯒꯥꯒ, ꯑꯃ ꯂꯥꯛꯏ ꯌꯥ ꯌꯥ, ꯄꯨ ꯊꯥꯡ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩ ꯈꯛꯇꯅ ꯑꯃ ꯇꯧꯕ꯭ꯔꯣ? ꯏꯆꯦ ꯍꯣꯏꯗꯤ ꯂꯥꯡꯗꯕ꯭ꯔꯣ? ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯏꯀꯥꯏꯖꯩꯌꯦ ꯃꯤꯃꯥꯡꯗ, ꯌꯨꯝꯗ ꯃꯤ ꯄꯨꯁꯤꯟꯕ ꯏꯀꯥꯏꯔꯦ, ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯦꯌꯦ꯫ ꯀꯅꯥꯅ ꯄꯨꯁꯤꯜꯂꯨ ꯍꯥꯏꯒꯦ? ꯏꯀꯥꯏꯔꯒ ꯃꯇꯨ ꯎꯗꯅ꯫ ꯑꯁꯤꯕꯨ ꯋꯥ ꯑꯃꯅꯤ ꯏꯁꯥꯗꯅ ꯉꯥꯡꯉꯤ ꯃꯥꯜꯂꯤ꯫ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦꯗ, ꯆꯪꯈ꯭ꯔꯒꯦ ꯑꯩꯗ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩꯗꯨ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯠꯅꯅꯤꯡꯕꯅ ꯁꯥꯈꯤꯗꯨ ꯁꯨꯛꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯁꯥꯈꯤꯗꯨ꯫ ꯑꯄꯤꯛꯄ ꯃꯆꯥ ꯑꯃꯁꯨ ꯅꯥꯀꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯑꯄꯤꯛꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ, ꯅꯄꯥ ꯂꯥꯛꯑꯅꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯊꯦꯡꯅ ꯂꯥꯛꯏꯁꯦ? ꯅꯄꯥꯗꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯗꯨꯅꯅꯤ꯫ ꯈꯨꯔꯥꯇꯣꯟ ꯍꯣꯏꯗꯤ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯈꯨꯔꯥꯇꯣꯟꯗꯤ ꯌꯨꯁꯨ ꯉꯥꯎꯗꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯨ ꯑꯗꯨꯝ ꯊꯛꯏ꯫ ꯈꯨꯝꯂꯨꯗ꯭ꯔꯦ ꯁꯥꯈꯤꯗꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗꯨ ꯂꯥꯎ ꯈꯣꯡꯂꯒ ꯍꯜꯂꯛꯏ꯫ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯁꯥꯈꯤꯗꯨ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯈꯔ ꯂꯥꯎꯔꯕꯗꯤ ꯃꯌꯥꯔꯤ, ꯆꯪꯂꯁꯤ ꯏꯃꯨꯡꯗ꯫ ꯆꯥꯎꯕꯗꯨ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯎꯒꯤ ꯌꯥꯎꯅ ꯂꯥꯎꯔꯤꯕ, ꯀꯅꯥꯅ ꯀꯌꯥꯏ ꯉꯝꯗꯣꯏ? ꯂꯩꯀꯥꯏꯁꯦ ꯑꯩꯅ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯑꯩ ꯀꯩꯗꯧꯕꯩ ꯏꯃꯨꯡ ꯆꯪꯗꯣꯏꯕ? ꯑꯩ ꯁꯤꯗ ꯂꯩꯈꯤ꯫ ꯌꯨꯝꯊꯪꯅꯕ ꯃꯤ ꯐꯠꯇꯦ, ꯑꯩ ꯏꯀꯥꯏꯅꯤ ꯃꯄꯥ ꯅꯪꯕꯣ꯫ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯨ ꯀꯅꯥ? ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯑꯃ ꯂꯩꯕꯗꯨꯔꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥ ꯌꯥꯝ ꯂꯩꯗ ꯅꯨꯄꯥ ꯅꯪꯁꯦ꯫
nupi aidine nupi na ngambase yade ai nupi na ngamba yade ko adha mara singse aidi yam yingning ai na moi bu mi oina thade adu anwa mapuk ni moidi aduga ai na ningthau ho yare iningthau ibungo hayeng ising leitribani kada nupi na ngambadu ko ai wa khra hai ai pokta khra pi ma busum nupi na sum laga leirage na hai bro makoina ngangna saknariba mayamdo Milay amadi Tomal matay manaw ani su tariban makoy ani sauna sumangda thuklai Tomal na laurai kon kanna karino taso tatik na pasada na aigona singna bhauri de Tomal gi khonjal taraga chawba karim na duna noklaga inaw ibunga nupi na ngamba inaw lagle dana lawo sida yamba wa haigi chumna wangang na si natrabadi thakka kayak sumayai nupi na sakti hapa malida thongna lay de inaw ha nupi na tungda lep labanina aduk yamna usittaba chawbagi wadu taraga Milay su wangang lai karino itay nakoy gi natay naw si kaidore haibano isi na engon da khanaba hawbadagi hendoktana itay na mo nanaw don sinbireni hawsikti Milay na wangang lagpasida Saki su kumlai kaino Milay kari wangang sangang no hawdabra ne isi bu engon da hawdabra ba nang ta na hawbani Milay oy da buwadi hainaroisi ngasi phaw laiminarakpasida manaw amani haidana isi na engon da ningthena kaubibra ne nang de engon da kaurabro ha nangi lamchat adugi makha pona aidi laibani bema ichena ahalni dana ichena hanna kaubiba matare dana aina ahal oirabasu nangna hanna mo oirambani aidi ngarang da lakpani nangna kaukhom thoktro isigi kaida da kanana kauningba phaudoiba chibu lekai gi mi kanaga kaunage tawnu mele nagul nigul loina khangnarabu wangaktani nangbu kayam phaba mino karigino isena engonda dumna he harise ngasidi isia limna tokpa yaroi aigi phattabi hiram isena puthokta yaroi hayo haibro ha sengna hayo ro hayo ni hayo be isi ngasidi ne haida sukya yaroi haribasi hayo ba seng nangi nupa na yumda leitringai nupa kayano nangni mungda pusiliba ha hereisi wa mangang jringai munam ta khanbiyu adudi nangi nupa na su nangonda ayaba pi siro nangna khat langbada isi be masakhiya matam se yamna saukhalabani khara suphana khanba tambiyo ai ipo laklabadi imungda pusinba tabani kari makai bagi sibo odok na yamkreda nangi na kwase numit khudingi su mara ida ibe makhoidi sanga saukre kalak pro isi khoidi phangdabani na isi hoidi piba yaudabani na nupi ani dugi wa marak thatna chawbana laurai hey noigi wasoido taning nupi noi sang ai inago wari sang sangro zalo mapuroi bagi wafamdu taraga Sakina khumi matam phati nupa nathanda lehauba yaroye nupi ai si saub ai ne kiba leite ko nupi ho hongsikti nasado phere phere haire kayimta kanaroye lang nupi imung na tu na sangron ai to maga wari sage wan mana kai nupi na ngamalise mana kai gino nupi gi wada salis ai ma bungang ai ma bu wari sage aduna noi sang so chawbagi wahai sida Tomal phingna haire taso nayu thaklaga choitrang patrang ngangam da ai si lalap taso imung de thuna changbi kro kai ba na ngai ha kai ai ba ahal da khu thaning de changbi ko taso wayam na risi o nangi si ai bu fu ge shini o puro che puro nei se phagi de ge se I karakani ko puro nei se puning labadi puro saubana sum angam talakpasida Tomal na chawbabu phat illi hidak ngaungtuna leirabanina khazikak inbada chawbadu leimaida pop tai Tomal gi matawsida Saki du wangang lei kaino Tomal nang ngaurabra chumna phawle pangamdrabasida kari wakhalno duba Tomal na khummanangde meleina tap oktun haire maduna matik saban masagi di hedi yengdana akan sakhodana mele nang sukra henmali nang na khara phata bigadra hairaga nang na khali duna kani isia itai do wangang sangang khra ludi matam leiringai isia na khra warak pi ikai khangda biya nangi nupa da nang ngambagum nupa khuding se nupi na ngam ma labren he aphaw bi nang bo kana na tina duk haibani saubra kaino saudra dia nangi nupa do nang ngami hairaga injari he nang
ꯑꯣ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯏꯔꯨꯂꯨꯗꯅ ꯆꯥꯛꯈꯨꯝ ꯆꯪꯕꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯑꯍꯥꯌꯣ ꯍꯣ ꯑꯗꯨꯁꯨ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯏꯔꯨꯂꯨꯗꯅ ꯍꯩꯕꯤ ꯇꯩꯕꯤ ꯅꯋꯥꯕꯨ ꯂꯨꯉꯥꯏꯗ ꯌꯣꯟꯕꯤ ꯅꯪ ꯁꯤ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯌꯣꯟꯅꯤꯡꯂꯦ ꯌꯣꯟꯅꯤ ꯌꯣꯟꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯪ ꯋꯥ ꯂꯧꯕꯤꯗꯦ ꯑꯩꯅ ꯃꯩꯔꯥ ꯑꯃ ꯀꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯅꯪ ꯁꯤ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯏꯆꯦ ꯍꯣꯏꯗꯤ ꯃꯧꯅꯤꯀꯣ ꯌꯨꯝ ꯂꯩꯃꯅꯤꯀꯣ ꯏꯆꯦꯅ ꯑꯣꯏꯔꯤꯁꯦ ꯂꯥꯏꯅꯤꯡꯕꯤꯔꯣ ꯏꯆꯦꯕꯣ ꯑꯗꯨꯛ ꯀꯨꯏꯅ ꯂꯥꯏꯅꯤꯡꯂꯛꯄꯕꯨ ꯂꯥꯏꯅ ꯀꯔꯤ ꯄꯤꯕꯤꯔꯒꯦ ꯀꯔꯤ ꯈꯨꯗꯣꯜꯕꯨ ꯐꯪꯂꯒꯦ ꯅꯪꯅꯦ ꯂꯝꯆꯠꯇꯨ ꯈꯔ ꯁꯦꯝꯗꯣꯛꯄ ꯐꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯣ ꯑꯗꯨꯁꯨ ꯀꯨꯁꯤꯅꯦ ꯃꯗꯨꯁꯨ ꯏꯔꯟꯅꯥꯏ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯍꯣ ꯉꯝꯖꯗꯦ ꯉꯝꯖꯗꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯖꯗꯦꯍꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯑꯩ ꯇꯜꯂꯦ ꯃꯣꯏꯒꯤ ꯁꯥꯖꯠꯁꯦ ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯡꯂꯛꯀꯅꯤ ꯆꯪꯉꯁꯤ ꯂꯥꯛꯎ ꯅꯨꯄꯥ ꯃꯦꯂꯩ ꯑꯃꯗꯤ ꯇꯣꯃꯥꯜꯗꯨ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯥꯈꯤꯅ ꯆꯥꯎꯕꯕꯨ ꯆꯤꯡꯈꯠꯂꯤ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ ꯁꯥꯈꯤꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯌꯨꯁꯤꯗ ꯊꯛꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔ ꯑꯩꯕꯨ ꯇꯣꯏꯅ ꯊꯛꯄ꯭ꯔꯅꯦ ꯇꯣꯏꯕ ꯇꯣꯏꯗꯕ ꯃꯁꯤ ꯑꯩꯅ ꯇꯣꯛꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯣꯏ ꯁꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯅ ꯌꯨ ꯊꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯃꯁꯤꯒꯤ ꯊꯤꯕꯤꯁꯤꯅ ꯉꯝꯂꯕꯅꯦ ꯃꯥꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕ ꯀꯅꯥꯅꯣ ꯊꯤꯕꯤ ꯍꯥꯏꯕꯨ ꯑꯣ ꯃꯁꯛ ꯐꯖꯕꯤ ꯃꯦꯂꯩꯁꯤꯕꯨꯅꯤ ꯑꯣ ꯑꯗꯥ ꯃꯣꯏꯔꯥꯒꯤ ꯅꯨꯄꯤꯁꯤꯔꯣ ꯏꯁ ꯅꯪꯅ ꯁꯥꯔꯤꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯅꯤꯅꯦ ꯍꯥ ꯅꯪꯕꯨ ꯀꯅꯥꯅ ꯉꯝꯒꯦ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥ ꯀꯅꯥꯅ ꯉꯝꯒꯦꯕ ꯅꯪꯅ ꯉꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅꯅꯦ ꯃꯤꯃꯥꯡꯗ ꯅꯪꯅ ꯉꯝꯕ ꯑꯣꯏꯍꯟꯕꯅꯤ ꯃꯗꯨꯒꯤ ꯅꯃꯥꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯂꯥꯜꯂꯒꯦ ꯅꯪꯉꯣꯟꯗ ꯌꯨꯁꯦ ꯇꯣꯛꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥ ꯃꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯐꯔꯦꯁꯦ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯑꯩ ꯂꯥꯟꯖꯔꯦ ꯅꯨꯄꯤ ꯅꯪꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯥꯈꯤꯗꯨ ꯁꯥꯎꯅ ꯆꯥꯎꯕꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯀꯛꯍꯜꯂꯤ ꯆꯩꯅꯥ ꯈꯥꯡꯉꯤ ꯅꯨꯄꯥꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯂꯩꯗꯨ ꯏꯁꯧ ꯂꯥꯡꯂꯛꯏ ꯃꯁꯥ ꯋꯥꯔꯛꯏ ꯃꯥꯜꯂꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯌꯥꯝꯅ ꯇꯧꯏ ꯃꯥꯡꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯍꯥ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯅꯌꯨ ꯊꯛꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯕ ꯍꯥ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝꯊꯪꯅꯕꯨ ꯑꯣꯛꯇꯦ ꯏꯆꯥꯒ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯌꯨꯝꯁꯤ ꯍꯣꯡꯕꯅ ꯐꯔꯅꯤꯗ ꯑꯩꯈꯣꯏ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯁꯥꯈꯤꯅꯤ ꯃꯥꯁꯨ ꯃꯔꯧ ꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯦꯀꯣ ꯃꯁꯥ ꯃꯁꯥꯗꯤ ꯌꯦꯡꯗꯅ ꯋꯥꯒꯁꯨ ꯉꯥꯡꯖꯕ ꯁꯥꯔꯤꯌꯦ ꯏꯀꯥꯏꯕꯕꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯉꯛꯆꯔꯦꯗ ꯑꯩꯍꯥꯛꯇꯤ ꯃꯁꯥ ꯋꯥꯔꯛꯄꯗ ꯁꯨꯝꯅ ꯋꯥꯔꯛꯇꯦ ꯃꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯔꯒ ꯃꯦꯂꯩꯗꯨ ꯃꯁꯥꯕꯨ ꯐꯨꯔꯤ ꯉꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯏ ꯁꯥꯈꯤꯗꯨ ꯏꯟꯁꯥꯡ ꯈꯔꯁꯨ ꯃꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯒ ꯊꯦꯡꯅꯩ ꯍꯩꯃ ꯏꯅꯦ ꯊꯔꯣ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯨ ꯆꯥꯅꯤꯡꯉꯛꯄ ꯊꯥꯡꯖꯤꯡ ꯂꯩꯒꯦ ꯂꯥꯛꯄꯅꯤ ꯅꯁꯨꯒ ꯐꯪꯗꯅ ꯏꯅꯦ ꯍꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯁꯥꯈꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯗꯅ ꯆꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯅꯥꯀꯣꯡꯗꯤ ꯋꯥ ꯌꯥꯝ ꯆꯤꯜꯂꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯌꯨꯝꯊꯪꯅꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯍꯤꯡꯕꯗ ꯋꯥꯏꯗꯣ ꯍꯣꯏꯅꯦ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯁꯥꯈꯤ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯌꯦ ꯌꯥꯝ ꯃꯕꯨꯛ ꯂꯨꯕ ꯌꯥꯝ ꯐꯠꯇꯦꯗꯩꯅꯦ ꯈꯪꯉꯤꯅꯦ ꯃꯦꯂꯩ ꯍꯥꯏꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯍꯜꯒ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯣꯏꯔꯦ ꯀꯨꯁꯤꯔꯥꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯣꯏꯕꯨ ꯈꯠꯅ ꯆꯩꯅꯕꯒ ꯇꯧꯕ꯭ꯔꯣ ꯈꯠꯅꯕꯗꯤ ꯇꯣꯏꯔꯦꯗ ꯂꯩꯀꯥꯏ ꯋꯥꯔꯤꯅꯔꯦꯅꯦ ꯏꯁ ꯅꯪꯗꯤ ꯑꯣꯟꯊꯣꯛ ꯋꯥꯅ ꯈꯥꯡꯉꯤꯗꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯦ ꯌꯨꯝꯗꯨꯗ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯑꯣꯏꯕꯒꯤ ꯋꯥꯅꯗꯨ ꯈꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯦꯂꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯣꯏꯈꯤꯕꯅꯤꯅꯦ ꯏꯅꯦ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯅ ꯐꯝꯃꯟꯕꯩꯅꯤ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯅꯋꯥꯡꯂꯤꯁꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯐꯝꯗꯦꯛꯂꯒ ꯊꯝꯂꯕꯅꯤ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯃꯥꯗꯤ ꯑꯩꯅꯦ ꯄꯥꯎꯒ ꯇꯝꯖꯅꯤꯡꯗꯦ ꯍꯪꯒꯣꯏꯕ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯩꯌꯤꯅꯦ ꯃꯥꯕꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯅꯦ ꯅꯪꯕꯨꯅꯦ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯥꯁꯤꯅ ꯃꯈꯜ ꯃꯈꯜꯅꯤ ꯃꯥꯅꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤꯕ ꯑꯗꯨꯒꯅꯦ ꯏꯆꯦ ꯌꯥ ꯂꯥꯡꯗꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯏꯄꯦꯝ ꯃꯩ ꯄꯦꯝꯃ ꯀꯤꯕꯨ ꯀꯤꯔꯤꯅꯦ ꯑꯩꯗꯤ ꯑꯗꯨꯅꯤ ꯃꯤ ꯏꯅꯦ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯏꯅꯦ ꯐꯔꯦ ꯁꯥꯈꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜ ꯃꯅꯨꯡ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯅꯦ ꯑꯩꯁꯨ ꯍꯜꯂꯒꯦ ꯊꯦꯡꯉꯦ ꯁꯥꯈꯤꯗꯣ ꯍꯟꯈ꯭ꯔꯦ ꯊꯔꯣꯅ ꯀꯩꯊꯦꯜꯗ ꯆꯪꯂꯛꯏ ꯄꯣꯠ ꯈꯔ ꯂꯩꯔꯝꯃꯤ ꯄꯣꯠ ꯌꯣꯟꯕꯤ ꯃꯇꯥ ꯑꯃ ꯊꯦꯡꯅꯩ ꯃꯤꯋꯥ ꯍꯧꯋꯤ ꯊꯔꯣꯅ ꯄꯁꯣꯠ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯅꯦ ꯅꯪꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯃꯥꯜꯗꯣ ꯈꯪꯉꯤꯗꯅ ꯁꯥꯈꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯃꯌꯨꯝ ꯁꯥꯈꯤꯕꯗꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯇꯣꯃꯥꯜꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯐꯅꯦꯛꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯅꯦ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯇꯣꯃꯥꯜꯅ ꯂꯣꯏꯅ ꯍꯣꯠꯅ ꯃꯥꯜꯂꯦ ꯇꯣꯃꯥꯜꯗꯣ ꯃꯁꯝꯒꯁꯦ ꯕ꯭ꯔꯥ ꯕ꯭ꯔꯥ ꯐꯣꯏꯗꯠꯄꯤꯔꯒ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔꯦꯌꯦ ꯁꯥꯈꯤꯅ ꯍꯥꯏꯔꯝꯕꯗꯤ ꯈꯖꯤꯛꯇꯅꯤ
ꯊꯔꯣꯟ ꯑꯃꯁꯨ ꯊꯥꯛꯆꯤꯟꯈ꯭ꯔꯦ ꯇꯣꯃꯥꯜꯒꯤ ꯃꯇꯥꯡꯗ ꯀꯩꯊꯦꯜꯗꯨ ꯋꯥꯏ ꯆꯥꯏꯈ꯭ꯔꯦ ꯃꯊꯪ ꯑꯁꯨꯝ ꯇꯝꯅꯔꯛꯄꯅ ꯃꯦꯂꯩ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯌꯧꯔꯛꯂꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯂꯩꯗ ꯏꯕꯦꯝꯃ ꯃꯦꯂꯩ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯅꯦ ꯀꯩꯕꯨꯅꯣ ꯏꯃꯥꯕꯣꯛ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯅ ꯌꯥꯝ ꯑꯣꯠꯄꯤꯔꯦ ꯍꯥꯏꯅꯦ ꯅꯪꯅꯒ ꯌꯥꯝ ꯐꯨꯕꯤꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯍꯦꯔꯥ ꯏꯃꯥꯕꯣꯛ ꯑꯣꯟꯊꯣꯛꯄ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯀꯩꯊꯦꯜꯗ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅ ꯄꯨꯔꯛꯄ ꯄꯥꯎꯅꯣꯗꯨꯅ ꯃꯗꯨꯗꯤ ꯈꯪꯗꯦ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯄꯅꯤ ꯏꯃꯥꯕꯣꯛ ꯑꯩ ꯈꯪꯉꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯆꯦ ꯁꯥꯈꯤꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯤꯅꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯑꯗꯣ ꯅꯪꯕꯨ ꯇꯣꯃꯥꯜꯁꯦ ꯅꯪꯅ ꯉꯝꯅ ꯄꯥꯟꯕ꯭ꯔꯣ ꯑꯩ ꯆꯪꯂꯒꯦ ꯏꯃꯥꯕꯣꯛ ꯅꯨꯄꯤꯗꯨ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ ꯃꯦꯂꯩ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯁꯥꯈꯤꯒꯤ ꯁꯨꯃꯥꯡꯗ ꯐꯣꯡꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯤ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯦ ꯑꯦ ꯀꯅꯥꯅꯣ ꯑꯣ ꯂꯩꯔꯤꯗꯅ ꯁꯥꯈꯤꯁꯨ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗ ꯀꯩꯗꯧꯔꯦ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯦ ꯅꯪꯉꯣꯟꯗ ꯏꯆꯦꯗꯤ ꯌꯥꯝ ꯍꯧꯔꯦꯗꯅ ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯁꯤꯡꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯁꯤꯡꯅꯕꯒꯤ ꯃꯇꯝꯒ ꯂꯩꯖꯗꯦ ꯑꯗꯨꯗꯤ ꯐꯨꯗꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯅꯥꯎ ꯍꯥꯏꯌꯨꯅꯦ ꯑꯃꯨꯛꯇꯒ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯝ ꯐꯣꯏꯅꯔꯛꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯂꯝꯗꯦ ꯆꯥꯡ ꯇꯥꯟꯅꯗꯦ ꯑꯅꯤꯗꯣ ꯈꯥꯝꯕꯤꯅꯕ ꯂꯩꯇꯦ ꯃꯅꯤꯡ ꯇꯝꯅ ꯈꯠꯅꯔꯤ ꯑꯅꯤꯗꯣ ꯁꯥꯈꯤꯕꯨ ꯃꯥꯅ ꯂꯥꯛꯆꯕ ꯉꯝꯗꯕꯁꯤꯗ ꯃꯦꯂꯩꯗꯨ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯒ ꯁꯥꯈꯤꯁꯨ ꯁꯥꯎꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯌꯥꯝꯅꯁꯨ ꯊꯨꯏ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯁꯦ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤ ꯁꯥꯈꯤꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯆꯦꯡꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯄꯤꯛꯄ ꯃꯆꯥꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯛꯂꯅꯤ ꯁꯦꯜꯁꯨ ꯂꯩꯇꯦ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯔꯦ ꯁꯥꯈꯤꯗꯣ ꯌꯨꯝꯊꯪꯅꯕ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯐꯔꯛ ꯇꯥꯅꯔꯛꯄ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯪꯅꯕ ꯃꯌꯥꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯗꯤ ꯌꯦꯠꯅꯕꯅꯤ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯄꯤꯖꯗꯕ ꯌꯥꯗꯦ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨ ꯐꯨꯠꯆꯤꯜꯂꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏꯔꯦꯟꯗꯨꯅ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯏꯔꯦꯟ ꯐꯨꯠꯄ ꯂꯣꯏꯔꯦ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯤ ꯃꯥꯏꯔꯦꯟꯗꯨ ꯄꯤꯁꯤꯜꯂꯤ ꯁꯅꯥ ꯉꯁꯤꯒꯤꯗꯤ ꯃꯥꯏꯔꯦꯟꯁꯤ ꯆꯥꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯆꯥꯛꯇꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯆꯥꯛꯇꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯋꯥ ꯑꯅꯥ ꯀꯔꯤꯁꯨ ꯈꯪꯗ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯁꯦꯜ ꯊꯣꯛꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯆꯥꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯨꯟꯁꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕꯅꯤ ꯁꯥꯈꯤꯗꯣ ꯅꯣꯡꯃꯇ ꯋꯥꯔꯦ ꯍꯥꯏꯗꯦ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯠꯊꯣꯛꯇꯦ ꯃꯍꯥꯛ ꯋꯥꯔꯦ ꯍꯥꯏꯗꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯂꯩꯃꯤꯟꯅꯔꯤꯕ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯐꯥꯎ ꯃꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯁꯥꯈꯤꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯉꯥꯛꯄꯤꯅꯤ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯕꯅꯤ ꯁꯥꯈꯤꯗꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯅꯣꯡ ꯈꯔ ꯇꯥꯈꯤ ꯍꯥꯏꯗꯅ ꯄꯥꯠꯇ ꯏꯟ ꯆꯤꯡꯕ ꯆꯠꯈꯤ ꯉꯥꯗꯨ ꯀꯌꯥꯝ ꯐꯥꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯃꯠꯇ ꯐꯥꯗ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇꯦ ꯁꯥꯈꯤꯗꯨ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯥꯎꯕꯁꯨ ꯃꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯕꯅꯤ ꯑꯉꯥꯡꯗꯣ ꯆꯥꯛ ꯂꯥꯝꯅ ꯃꯥꯜꯂꯤ ꯃꯦꯂꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣ ꯀꯩꯗꯧꯔꯤꯁꯤꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯜꯂꯛꯇꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯉꯥꯏꯔꯨꯔꯣ ꯑꯗꯨꯗꯤ ꯅꯃꯥꯗꯣ ꯍꯜꯂꯛꯄ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯌꯦꯛꯅꯕ ꯃꯤꯒꯤ ꯃꯆꯥꯅꯤ ꯃꯦꯂꯩꯅ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯗꯦ ꯁꯥꯎꯅ ꯈꯨꯝꯃꯤ ꯃꯦꯂꯩꯗꯣ ꯂꯥꯝꯃ ꯀꯩꯗꯧꯔꯒꯦ ꯉꯥꯏꯌꯨ ꯅꯃꯥ ꯐꯥꯎꯕꯤꯗꯣ ꯍꯜꯂꯛꯄ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯆꯥꯛꯀ ꯂꯩꯇꯦ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯗꯨꯏꯅꯦ ꯏꯟꯗꯣꯝꯆꯥ ꯃꯁꯤꯁꯨ ꯃꯃꯥꯗꯒꯤ ꯇꯥꯗꯦꯅꯦ ꯃꯃꯥꯏꯁꯦ ꯌꯥꯝ ꯀꯜꯂꯤꯗꯕꯁꯦ ꯆꯠꯂꯣ ꯅꯌꯨꯝꯗ ꯏꯃꯥꯗꯣ ꯊꯤꯔꯨꯁꯤ ꯏꯟꯗꯣꯝꯆꯥ ꯀꯌꯥꯗ ꯂꯝ ꯍꯦꯟꯈ꯭ꯔꯕ ꯑꯉꯥꯡ ꯆꯠꯂꯣꯗꯅ ꯃꯦꯂꯩꯅ ꯑꯉꯥꯡꯗꯣ ꯏꯟꯊꯣꯛꯂꯒ ꯇꯥꯜꯂꯤ ꯑꯉꯥꯡꯗꯣ ꯎꯞꯂꯒ ꯇꯨꯁꯤꯜꯂꯤ ꯑꯣ ꯈꯣꯡꯅ ꯀꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯃꯁꯦꯜꯗꯤ ꯇꯤꯟꯅꯔꯤ ꯃꯁꯦꯜꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯗ ꯃꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯥꯛ ꯈꯔ ꯄꯨꯕꯤꯔꯛꯏ ꯏꯆꯜ ꯅꯪ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯣ ꯁꯤ ꯆꯥꯔꯨ ꯂꯥꯎꯁꯦ ꯗꯗꯥ ꯏꯟꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯀꯞꯄꯅꯨꯁꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯟꯗꯣꯝꯆꯥ ꯐꯠꯇꯦ ꯗꯗꯥ ꯅꯪꯗꯤ ꯐꯩꯀꯣ ꯁꯤ ꯆꯥꯛ ꯌꯥꯝꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯃꯥꯕꯣꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯥꯔꯣꯀꯣ ꯏꯆꯜ ꯍꯣꯏ ꯗꯗꯥ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯎꯕꯗꯣ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯦ ꯌꯨꯊꯛꯁꯦꯜ ꯁꯥꯈꯤꯅ ꯄꯤꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ
ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯎꯕꯗꯣ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨ ꯊꯛꯂꯒ ꯂꯥꯛꯄ ꯅꯠꯇꯦ, ꯌꯥꯝ ꯋꯥꯈꯜ ꯇꯥꯅ ꯂꯥꯛꯏ꯫ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯣꯃꯥꯜꯅ ꯍꯪꯂꯛꯏ ꯇꯞꯅ꯫ ꯇꯥꯆꯧ, ꯀꯔꯤ ꯂꯩꯔꯒꯦ? ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯏꯅꯥꯎ? ꯆꯥꯔꯦ꯫ ꯇꯥꯆꯧꯗꯤ ꯆꯥꯔꯕ꯭ꯔꯥ? ꯆꯥꯗ꯭ꯔꯤꯗ, ꯊꯣꯡꯍꯧꯔꯤ ꯀꯟꯅ꯫ ꯊꯦꯡꯉꯤꯗ ꯇꯥꯆꯧ, ꯏꯇꯩꯃꯗꯨꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯃꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯗ, ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ꯫ ꯇꯥꯆꯧ, ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯤꯗꯤ ꯃꯗꯨ ꯉꯥꯛꯇꯅꯤ꯫ ꯅꯅꯥꯎꯅꯨꯄꯤꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡꯗꯤ ꯅꯣꯡꯃꯇ ꯃꯇꯝ ꯀꯥꯏꯗꯦ꯫ ꯇꯣꯃꯥꯜ, ꯅꯈꯣꯏꯒꯤꯗꯤ ꯅꯪꯅꯁꯨ ꯃꯇꯦꯡ ꯇꯧꯔꯤꯗꯅ ꯏꯅꯥꯎꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯗ꯫ ꯍꯦꯔ ꯇꯥꯆꯧ, ꯅꯥꯞ ꯆꯥꯗꯕ ꯋꯥ꯫ ꯇꯥꯆꯧꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯣꯟ ꯍꯦꯛ ꯃꯌꯦꯡꯉꯨꯗꯅ꯫ ꯇꯣꯃꯥꯜ, ꯅꯪꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ? ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯗꯕ꯭ꯔꯅꯦ? ꯍꯥ? ꯅꯪꯕꯨ ꯅꯨꯄꯤꯅ ꯉꯝꯗꯕ꯭ꯔꯣ? ꯃꯣꯔꯥ ꯑꯣꯏꯗ꯭ꯔꯕ꯭ꯔꯣ? ꯇꯥꯆꯧ, ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯦꯡꯉꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯈꯥꯗ ꯊꯝꯗꯧꯅꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯇꯣꯏꯅ ꯐꯨꯕꯤꯌꯦꯅ ꯇꯥꯏꯗ꯫ ꯇꯥꯆꯧ, ꯑꯗꯨꯅ ꯃꯤꯋꯥꯅꯤꯗꯅ꯫ ꯃꯤꯋꯥ ꯍꯥꯏꯁꯤꯗꯤ ꯇꯧꯗꯕ ꯊꯕꯛ ꯑꯃꯁꯨ ꯍꯦꯛꯇ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯕ ꯌꯥꯏꯅ꯫ ꯇꯣꯃꯥꯜ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯅꯌꯥꯝꯕꯗꯤ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯇꯥꯆꯧꯗꯤ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯏ, ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥ ꯂꯧꯗꯦ꯫ ꯏꯇꯩꯃꯁꯦ ꯇꯥꯆꯧꯅ ꯉꯝꯂꯒ ꯆꯠꯂꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯅꯥꯎꯅꯨꯄꯤꯅ ꯉꯝꯅ ꯄꯥꯜꯂꯤꯁꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯍꯣꯏ, ꯃꯗꯨꯃꯛꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ꯫ ꯑꯣ, ꯇꯥꯆꯧꯅ ꯑꯩꯕꯨ ꯊꯥꯖꯗꯕꯒꯨꯝ ꯇꯥꯆꯧꯅ ꯏꯇꯩꯃꯕꯨ ꯉꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯡ ꯌꯦꯡꯅꯁꯤ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯅꯦ ꯇꯥꯆꯧ, ꯑꯩꯗꯤ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤꯅꯦ꯫ ꯁꯨꯝꯗꯧꯔꯁꯤ ꯇꯥꯆꯧ, ꯍꯣꯔꯦꯟꯗꯤ ꯅꯨꯄꯥ ꯍꯦꯛꯇ ꯊꯣꯛꯅꯁꯤ, ꯏꯁꯥꯒꯤ ꯅꯨꯄꯤ ꯋꯥꯔꯛꯅꯁꯤ꯫ ꯅꯨꯄꯤ ꯐꯨꯗꯕ ꯇꯥꯔꯦꯗꯅ, ꯃꯈꯣꯟ ꯍꯧꯕꯤ ꯇꯥꯅꯁꯤ꯫ ꯑꯍꯧꯕꯗꯨꯅ ꯑꯊꯣꯏꯕ ꯁꯛꯅꯁꯤ ꯇꯣꯃꯥꯜ꯫ ꯑꯍꯤꯡꯗꯅꯤꯀꯣ ꯇꯥꯆꯧ, ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯐꯨꯗꯕ ꯍꯧꯒꯗꯕꯅꯤꯀꯣ, ꯍꯥꯟꯅ ꯋꯥꯒ ꯃꯦꯟꯅꯕ ꯌꯥꯔꯣꯏꯀꯣ ꯇꯥꯆꯧ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯋꯥꯔꯛꯅꯁꯤ, ꯅꯨꯄꯤ ꯐꯨꯗꯁꯤ, ꯃꯈꯣꯟ ꯍꯧꯕꯤ ꯇꯥꯅꯁꯤ ꯍꯥꯏꯅꯔꯤ꯫ ꯇꯣꯃꯥꯜꯗꯤ ꯂꯧꯁꯤꯡ ꯂꯩꯕꯅꯤ, ꯃꯀꯣꯛ ꯊꯥꯗꯩ꯫ ꯃꯦꯂꯩꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯏ, ꯃꯇꯝ ꯉꯥꯏꯔꯤ ꯇꯧꯁꯤꯟꯅꯒꯦ ꯍꯥꯏꯗꯅ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤ ꯇꯣꯃꯥꯜꯗꯨ, ꯃꯈꯣꯜ ꯊꯣꯛꯅ ꯀꯜꯂꯤ ꯃꯈꯣꯏꯒꯤ ꯃꯣꯟ ꯑꯁꯤꯗ꯫ ꯃꯦꯂꯩꯅ ꯇꯧꯁꯤꯟꯅꯩ, ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯥ ꯇꯧꯅꯩ ꯑꯅꯤꯗꯣ꯫ ꯆꯥꯎꯕꯗꯤ ꯑꯄꯪ ꯊꯧꯅꯥ ꯎꯠꯊꯣꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯁꯥꯈꯤꯒꯤ ꯃꯅꯝꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯄꯅꯤ꯫ ꯁꯥꯈꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯩꯃ, ꯏꯁ, ꯀꯔꯤꯅꯣ? ꯏꯁ, ꯁꯤꯔꯦ, ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ? ꯅꯨꯄꯤ, ꯈꯔ ꯈꯥꯡꯉꯨꯍꯦ ꯉꯁꯤꯗꯤ꯫ ꯀꯩꯅꯣ, ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯔ ꯈꯥꯡꯉꯨ ꯅꯨꯄꯤ, ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯥꯡꯗ ꯅꯪꯁꯦ ꯑꯩꯅ ꯉꯝꯕ ꯁꯥꯔꯤꯕꯅꯤ꯫ ꯍꯣꯏꯃ, ꯑꯩꯅ ꯑꯥꯕꯗ ꯁꯤꯔꯦꯅꯦ, ꯀꯔꯤꯅꯣ? ꯃꯈꯣꯏꯒꯤꯁꯨ ꯐꯨꯔꯤꯕꯅꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯤꯁꯤ ꯅꯪꯁꯨ ꯇꯥꯔꯦꯗꯅ꯫ ꯐꯨꯕꯒꯤ ꯃꯈꯣꯜꯁꯦ ꯃꯈꯣꯏꯅ ꯀꯟꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯁꯨꯅꯦ ꯈꯔ ꯀꯟꯅ ꯀꯟꯊꯔꯛꯀꯦ꯫ ꯈꯔ ꯍꯦꯟꯅ ꯀꯟꯈꯠꯇꯨꯅ ꯆꯥꯎꯕꯅ ꯁꯥꯈꯤ ꯃꯥꯕꯨ ꯐꯨꯊꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯥꯈꯤꯗꯣ꯫ ꯆꯥꯎꯕꯒꯤ ꯃꯈꯨꯠꯇꯒꯤ ꯆꯩ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯁꯥꯈꯤꯅ ꯑꯣꯏꯅ ꯆꯥꯎꯕꯕꯨ ꯐꯨꯊꯔꯛꯏ꯫ ꯂꯥꯎꯔꯛꯏ ꯆꯥꯎꯕꯗꯨ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ, ꯃꯍꯥꯛꯅ ꯁꯥꯈꯤ ꯁꯥꯗꯨꯅ꯫ ꯍꯣꯏ ꯃꯥ, ꯑꯩ ꯁꯤꯔꯦ꯫ ꯀꯩꯅꯣ ꯃꯄꯥ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯕ, ꯑꯩ ꯂꯥꯟꯖꯔꯦ ꯃꯤ꯫ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯦ ꯆꯥꯎꯕꯗꯨ꯫ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ, ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯆꯥꯎꯕꯅ ꯈꯜꯂꯤꯕ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯆꯥꯎꯕ ꯐꯖꯅ ꯁꯥꯟꯗꯈ꯭ꯔꯦ, ꯃꯅꯝ ꯐꯖꯅ ꯄꯣꯞꯂꯤ ꯅꯨꯄꯥꯗꯣ꯫ ꯃꯈꯣꯜ ꯍꯧꯕꯗꯤ ꯃꯍꯥꯛꯅ ꯍꯦꯜꯂꯤ꯫ ꯃꯇꯧꯁꯤꯗ ꯇꯣꯃꯥꯜꯅ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯤ, ꯇꯥꯆꯧꯅ ꯉꯝꯂꯤꯗꯅ ꯑꯩꯗꯤ꯫ ꯌꯦꯡꯉꯨꯅꯦ, ꯏꯇꯩꯃꯁꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅ ꯁꯤꯔꯦ, ꯈꯣꯟꯖꯦꯜꯒ ꯑꯣꯜꯂꯤ ꯏꯇꯩꯃꯁꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤ, ꯑꯩꯁꯤ ꯇꯥꯆꯧꯅ ꯉꯝꯈ꯭ꯔꯅꯤ꯫ ꯑꯩꯕꯨ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯃ ꯁꯤꯟ ꯊꯨꯡꯅ ꯇꯥꯆꯧꯅ ꯑꯩꯕꯨ ꯌꯣꯜꯂꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯥ, ꯅꯪ ꯍꯤꯞꯄꯣ ꯐꯃꯨꯡꯗ꯫ ꯀꯔꯤꯒꯤ ꯑꯩꯗꯤ? ꯆꯩꯁꯥꯡ ꯑꯁꯤꯗ ꯀꯟꯊꯔꯛꯂꯒꯦ꯫ ꯏ, ꯑꯩꯉꯣꯟꯗ? ꯃꯤꯅ ꯍꯦꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯨꯄꯥ? ꯅꯥꯔꯣꯏꯗ꯭ꯔꯥ ꯅꯨꯄꯤ ꯑꯩꯗꯤ? ꯈꯔ ꯈꯥꯡꯕ ꯇꯥꯔꯦꯗꯅ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯅꯨꯄꯤ, ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦ, ꯆꯥꯡꯌꯦꯡꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯦꯂꯩ ꯃꯥꯅꯁꯨ ꯇꯣꯃꯥꯜꯕꯨ ꯐꯨꯗꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯥꯎꯏ꯫ ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯍꯣꯏ ꯃꯥ, ꯑꯩ ꯁꯤꯔꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯈꯣꯟꯖꯦꯜ ꯐꯖꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯅꯤꯗꯨ ꯁꯥ ꯂꯥꯟ ꯇꯥꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯣꯛꯂꯕꯅꯤ, ꯁꯣꯛꯄ ꯍꯥꯏꯕꯨ ꯁꯥꯊꯤꯅ ꯁꯣꯛꯂꯕꯅꯤ꯫ ꯍꯤꯒꯥ ꯌꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯂꯥꯌꯦꯡꯁꯪ ꯌꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯛꯏ ꯃꯦꯂꯩꯅ ꯃꯄꯨꯔꯣꯏꯕꯗ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯅꯨꯄꯥ? ꯅꯨꯄꯤ, ꯏꯁꯤ ꯌꯥꯝ ꯅꯥꯔꯦꯅꯦ ꯅꯪꯕꯨ꯫ ꯂꯥꯌꯦꯡꯁꯪꯗ ꯆꯠꯂꯁꯤ ꯍꯥꯏꯔꯕꯁꯨ ꯏꯇꯩꯒ ꯏꯆꯦꯒ ꯊꯦꯡꯅꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏꯅꯦ, ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯇꯥꯆꯧꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯔꯔꯣই, ꯑꯩꯒꯤ ꯏꯖꯠꯁꯨ ꯂꯣꯏꯔꯅꯤ꯫ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ꯫ ꯑꯩꯅ ꯉꯝꯂꯒ ꯂꯩꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯅꯤꯡꯂꯤꯕꯅꯣ? ꯃꯤꯅ ꯂꯥꯛꯆꯕꯗꯨ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ ꯑꯩꯁꯨ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ, ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯔꯒꯦ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ, ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯅ ꯐꯅꯕ ꯈꯨꯝꯒꯦ꯫ ꯃꯦꯂꯩ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫
ꯃꯁꯤ ꯍꯣꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯦꯂꯩ ꯁꯦꯞꯊꯔꯒ ꯌꯦꯡꯉꯤ ꯍꯨꯔꯥꯟꯕꯤꯒꯤ ꯃꯇꯧ ꯀꯣ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯆꯥꯎꯕ ꯃꯥꯁꯨ ꯁꯥꯈꯤꯅ ꯃꯁꯥꯗꯨ ꯁꯧꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯄꯅꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯐꯤꯕꯝꯗꯨ ꯃꯥꯟꯅꯅ ꯎꯏ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯆꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯅꯤꯅ ꯁꯧꯔꯒ ꯂꯦꯞꯂꯤꯕꯅꯤ ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯐꯤꯕꯝꯗꯨ ꯎꯔꯒ ꯃꯦꯂꯩꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣ ꯃꯁꯤꯗꯤ ꯑꯊꯣꯏ ꯑꯍꯦꯟ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦꯗꯅ ꯏꯇꯩꯁꯨ ꯉꯝꯂꯦꯗꯅ ꯏꯆꯦꯅ ꯃꯁꯤꯟ ꯀꯟꯕꯤ ꯃꯧ ꯑꯅꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯣꯔꯥ ꯑꯅꯤꯁꯨ ꯌꯨꯝꯊꯪꯅꯔꯒ ꯂꯩꯔꯝꯂꯦꯗꯅ ꯁꯤꯗꯤ ꯏꯁ ꯑꯩꯒꯤ ꯅꯨꯄꯥ ꯈꯛ ꯅꯠꯇꯅ ꯏꯇꯩꯁꯨ ꯅꯨꯄꯤ ꯁꯥꯕ ꯍꯩꯔꯝꯂꯤꯗꯅ